Mayang Imphal Assembly Constituency की Manung Channa Leiba Chabung Company Mayai Leikai की Social Welfare Association Club की LAMPAK ama Mayang Imphal AC की MLA KONGKHAM ROBINDRO na MEEYAM da KHUTSINNAKHRE ngasi LAMPAK KHUTSINNABagi thoram aduda Mayang Imphal AC MLA KONGKHAM ROBINDRO Singh PWD Retired Executive Engineer Thodam Oken Singh Mayang Imphal Municipal Council की Chairperson Asem Radhamani Devi na mathang sitna Chief Guest President Amadi Guest of Honor oina saruyaki Thoromaduga Mari Lainana Mayang Imphal AC gi MLA KONGKHAM ROBINDRO na Fongdokhibada Leikai de Club Amadi Mara Paibi Lairibasi Leikai adugi awana taba matamda Lairik Laishugi matangda Sanaroi Singidamak awaba imungna kamaina hingli masi mayamasi noma gi punba ngamdrabasu haptagi pullaga awana kari Lady Haibedu Tanarab Matungda Leikai na kari mating tawba ngamgani Haibedu Club adugi power tawgadabani Club na ngamdragana Leikai adugi councilor da haigadabani councilor adusu ngamdragana MLA ga tanaraga kari tawba yage Haibedu tanaraga awaba koknganaba hotnagadabani haiba wafam thamki Lapana thamiba mera babi mai win sing leiba myam se magi mathau se sarkar gumane ba lekai dugi awana kanagi tari lai isu tamuda satra kamai tawri sana basak da basak kanona players in kamai tawri awa binung kamai tawri adu sigi myam se no mena tara nungi pulma ngamdra ba su haptari pullaganda akogi lekai sida awa na pe ke legi haidu tanara matungda lekai na kari mating tawbo ngomani haidu club na di club na adugi bakoi da adugi power to neba ngamdre na ngamdra koi doja council lady mai ma su ngamdre na emere matla kai to sike numai tre sike mung je cc2 hena halaga kai to ko amno department